वांगोइदा खाना सैनबा लेप्त्री मिनिस्टर लुखोइना नोंमै कापी हाइबदगी मियाम मिपाइनखरे वांगोइ असेंबली कॉन्स्टिट्यूएंसी की पांथोकदरिबा बाय इलेक्शन गा मरी लेना हौखिबा नुमित खरनी की ममांग खाना सैनबा कया अमा थोखरबा मतुंगदा ngarang ahinsu constituency asigi manung chana leiba iram siphai da khana seinaba thokpaga loinana minister o lukhoi laklaga nongmai kapi haibadagi mafam adugi miyam mipaina khre hairi प्रेसना फंगबा पाव मदा ngarang pung barorom tabada iram siphai leirak asangbada yum gi thongganda thanaba balu single gi nung gari ahum lakhi hairi matamaduda ahingda nung puroktuna thaba du matam chade madugi su mathakta hojik election code of conduct chanari bani haiba wafam mi kharana phongdok lubada nung puduna lakliba mi singi marakta umkhatnaba thoki matamaduda nung purakliba mi sing aduna minister lukhoi bu kaubudagi laklaga mafam aduda लुखोइना नोंमै राउन कया अमा कापगा लोइनाना इमुंग मनुंग द संगदुना किहन खंगनबा तौखिबनी हाइरि ngarang numitang paumi singda iram siphai lerak asangbadagi chanambam menaw sahinong putaruk hairuba mio esina haiki ngarang ahing mafam aduda khana seinaba thoki mafam aduda nongmai kapagi makhol kaya amasu taki madugi matungda olu khoina mahaki yumda chensilaklaga mahaki bapuroiba kodomba leibra haina hanki aduga mahakna bapuroiba amadi macha sing adu puthorau wangang nage hayeng yorobadi lokapta thamgani haiba wafam kya ama haiduna kihan ki hairi maramaduna asigumba mapi mapa oiba amana mahaki prajata tawriba thong asi yaningde maramaduna manipur government asigumba thong asi yengshin biu haina phongdolaki maibam surchandra kauba amana haiki ngarang iram siphaida irang thokle tabadagi mahak yauna mioi kharana mafam aduda changshinduna khanaba khamdokna ba honaki matamaduda olu khogi wakar singna makhoi bu masak takpaga loinana saina kanba khongna kauba amasung kinna thinduna phuba horakhi haina pawdamki mafam adugi mi singna hai ngarangi thogdo aduna maram oiraga mafam aduda leiriba nupi angangsing mipaiba loina poknare maram aduna asigumba thogdo asi matungda amu hana thoandana ba manipur government na miyeng sangbiu aduga topa pawmana pakistan na thataru ki manungda covid-19 gi vaccine phanglagani haina asa tauri Pakistan की नेशनल हेल्थ सर्विसेज मिनिस्ट्री की ऑफिशियल मना थातरुक की मनुंगदा नोवेल कोरोना वायरस तकी ngakthokna वैक्सीन अमा पाकिस्तान ना फंगलगनी हाइबगी थाजबा फोंगदोखरे पाकिस्तान ना स्पाइक प्रोटीन सिंग थेंगनबा एंटीबॉडी सिंगसु थौरांग तौरी हौजिकमक्की ओइना पृथ्वी सिन बथुंगना वैक्सीन 15 अहुमलक सुब तांक की क्लिनिकल चांगेंग तौरी मसिगी मनुंगदा 18 दी स्पाइक प्रोटीन दा टारगेट तौबनी हाइना ऑफिशियल अदुना फोंगदोखिबा वाफम अमा डॉन न्यूज ना रिपोर्ट तौखी COVID-19 dagi ngakthoknaba vaccine kapthokpada punsi chupa satkani haina thajade booster ama sahi khuding gi kappa darkar taba yai haina mahakna phongdoki planning amasung development minister Asad Umar na social media da phongdokiba matungina haukiba sayol taruk sida Pakistan da positive case sada ani gi makhada leikhiba du hojik hendokre hairi aduga topa paw amana MET exam gi question leak oibada senaba sing action logadabani desham Ngasidagi hoguni haina tawramba Manipur University na conduct tawba MET examination 2020 question leak oikhiba asiga iroinana Democratic Student Alliance of Manipur deshamna teacher education da hena kanba mieng changlagani haibaga loinana question leak oibada senaba sing action logadabani haina demand tawrakle deshamma thadoruk puse rolamana hai ngasi hogani haina tawramba MET examination asi question leak oire haina deshamna mangjongna na paw phangbadagi Manipur University gi authority da chatna wakatki Question asi karamna leak oirakpano amadi oza gi sinpham oirakadoriba mahiroi amadi oza singna laibak thiba thogdo asida pungning changlambasi aikhoi gi khunai asigi yumda sokchilakpagi chang adu taklaklabani hairi deshamna thajabadi mangda chatkadoriba lambi gi yumpham asi oza sing asina thonbigani khalambani adubu handak ki thogdo asina desham gi thajaba manghalakpagi napchai oihallabana deshamna teacher education da hena akanba mieng changnaba phirep laurakpani hairi Manipur University gi authority na question leak oiba sigi matangda thizilagani haina deshamda phongdorokpa adugi damakta taramna oi haiba wafam thamlakhi tungda sigumba thodok amu hanna thoktanaba ngasidagi seyol amagi manungda question leak oirakpagi langla langjin puthoktuna leak oihanbada senari bamioi singi mathakta laukhat pham thokpa action laukhat piu haiba wafam deshamna mari lenaba authority da thamlakli asigumba thodok sing asigi paw pirakba whistle blower singbu deshamna pungning thogalakpaga loinana makhoi gi damak deshamna matam chupada lepli hairi aduga topa pawmana sirak liba maral sing yumpham yaudaba ngaktani NK Group Private Limited Company da Lalholu People's War Group Marxist Center na sirak liba maral sing yumpham yaudaba ngaktani haina company asigi chairman Nongchaibam Sanjit na thadoro projerol amana miyam da sengdorapaga loinana hairiba loop asiga company asiga hiram amata da mari leinade amadi paw phauna basu amata leite hairi
NK Group Private Limited da maram chaadana sirakliba yumpham yaudaba semjin sajinba maral mayam asina company asigi oina leijariba imung manung singi chakthung muthatnaba honabani ningtam lalhuriba singi lisat nate haina lawi haina serol asina makha tarakli asigumba wakhal yaudaba manba thong asina tasenga leibak miyamna khanglaba ima leibak ki damaktani haina maming matha oina panjadragasu ningtam lalhou sagaliba achau achau organization singi maida amuba kali taisin baga chap manai haina laudaba ngamloi haina su serol asina phongdorori NK Group Private Limited na kanagumba ningtam lalhougi ihou sagaliba isilinaw amatagi mayokta leibagi wafam amata leite adumapu aranba yumfamda oiraga sirakpa maral amata NK Group na lauba ngamloi amadi matam chuppada madugi mayokta lepkani maram chade haina khongpham chena lepkani hairi company asina leibak miyanggi oina tawjariba amadi kathokliba thabak thoromsing asi tungkoina khunai asigi oina hingjaba ngamjanaba wakhalon adugi thawai hapiu haina media ki thongda appeal tawjari haina serol asina palladuna chawkhat thorangi lamdadi khunda minariba phurupcha khudingmakka satminana wa hona jariba sibu hiram amata damyamna lana uba yaba amasung lamjing khiba yaba mawongda pusinna ba hona biganu hairi NK Group Private Limited na thamjariba asengba achumba wafam singa si ubiraga People's War Group Marxist Center na thambiriba thingba singa sibu handopiu haina company asigi maikaidagi thamjari haina sumakha tari matam pumbada awana taraba amadi sujan nomjaningba leita lairaba miyamgi damakta NK Group Private Limited na thong launa hangduna thamjari amasung iramdam asibu khumang chawsin na sangsinabagi damakta pirakpa wakhalon singsu taramno oksagani hairi aduga topa pawamana Androda BJP gi mirep maithiba pinaba warhep nakre October 13 pangthokadariba Communist Party of India CPI Andro Local Council gi kunipan suba local conference na assembly constituency asidagi BJP mirep maithiba pinaba warhep nakre hairi party sigi state secretary comrade L Sotin Kumar Singha secretariat member comrade A Lala Singha CPI Imphal East District Council gi secretary comrade Ais Bimol Singha amadi local sigi nupi lusingbi comrade PI Slaibi Devina Mayai Tangbal Lauduna Andro Bazar Community Hall the Pangthokiba local conference aduda Comrade L Sotin Kumar Singha na state asida masagi wajabathiba MLA masing yamsilakpadagi rajniti bu sendal lambi onthorpadagi state asi chawkhat lamjen da sonthan baga iroinana rajniti bu phagi ta halakpadi masina parliamentary democracy gi ijat manghalli asigumba maram kaya asidagi constitution gi tara suba schedule gi wangmada chongthok chongsin tawriba sing yamdrabada chahi taruk vote lepa yahandaba haina tara suba schedule asi nauna semdokpagi tangai phadaba lei hairaduna CPI gi luchingba sina masagi party gi ideology khangdaba shakti damak mi hoba AC asigi MLA bo amu hanna mai pakhandanaba miyamga khusamna duna akanba campaign changsin minarasi haina mahakna makha takhi local conference aduda AC asida BJP gi mire maithiba pina warep lawbuga loinana anubo local secretary oina Comrade Chinga Kham Dhamen Singha bu khanki Comrade L Kunjabihari Singha bu assistant secretary oina khallaba matungda Andro local da CPI gi organization hena kankhat hanaba Comrade C Ais Dhamen Comrade C Ais Sham Comrade L Kunjabihari Comrade PI Slaibi Devi amadi Comrade Ibungo Singha na saba organization committee amasu semki hairi aduga topa pawmana Hathrasta UAPA gi makhada phakhiba journalist Sayon Mari gi manungda hearing chatharagani SC Unlawful Activities Prevention Act UPA gi makhada journalist phakhiba yaningdaba phongdoktuna tharakpa plea adugi hearing Sayol Mari gi manungda taragani haina Supreme Court angasi phongdokre journalist adu September 18 da Dalit nupi ama sikhiba mafam Hathras tamna lakpa lamdi da state police na phakibani nupi adu September 13 da upper class ta leiba nupa mari na gang rape tawkhi haina maral sikhi Kerala Union of Working Journalists ki maikai da lephiba senior advocate Kapil Sibal na Chief Justice SA Bobde amasung Justice SA Bopana amadi Justice B Rama Subramaniam gi bench ta case asida UAPA charge tawsilakpa asina journalist asina state asigi court amatada relief phangma ngamdaroi haiba wafam phukhatki Sibal na hai court amatana mahakbu bail piraroi amadi case asi sahi kya changkhragani bench aduna case tharakliba duda Allahabad High Court ta hiramasigi matangda relief phangnaba chatkadabani haiki Sibal na matungda masi habeas corpus petition ni haina court ta haiki adu moinamak mahaki client na article 32 gi makhada plea ama fine tawba yai masi top court na khanaba yagani maduda bench aduna habeas corpus petition di family member khaktana thagadabani hairaduna Sibalda petition adu semdoknaba khanganki top court ki wafam asi KUWJ na journalist Sidik Kapan phakibagi mayokta thakiba case adu da hairakhibani
सिवांगना पिटिशन अदु सेमदोकनबगी मतम लौखी अमदी टॉप कोर्ट केस अदु यैथोखरे आर्टिकल 14, 19 अमसुंग 21 वायलेट तौरपगी अकनबा मौंग यानिंगदब फोंदोक्तुना केस अदु थारकपनी हाइना पिटिशनरना कोर्ट हाइकी अक्टोबर 5 कपन नमहाकी बुलगा ही खुंगंगदा लाकदा हाथरास मयादा लैबा टोल प्लाज की कपन असी फाखिबनी हाइना केस अदुदा पल्ली महाकना सही 18 सुरबी नुपी अदुगी इकाई खुमनबा मांगहनबगी अमदी सीबगी मतंग रिपोर्ट तौगदबनी हाइकी केस अदु एडवोकेट विल्स मैथ्यूज की खुथांगदा कोर्ट थाखिबनी महाकना फाखिबा अदु आइनगी वांगमदनी अमदी कॉन्स्टिट्यूशन यादे अमदी पिटिशनरना एपेक्स कोर्टा कपन पुथोरकनबा अमसुंग आइन यादब मोंगदा फाजिलबा अदु थादोकनबा रिडायरेक्शन पियु हाइबा वाफमसु पुखटकी उत्तर प्रदेश पुलिस की मतुंगिना PFI की स्टूडेंट्स विंग कैंपस फ्रंट ऑफ इंडिया का मी मरीगा मरी लेनई मखोयदुदी अतिक उर रहमान सिद्दीक मसूद अहमद अमसुंग अलमिन केरला की जर्नलिस्ट बॉडी ना मालापुरमदगी सिद्दीक की महाकी मपुंग फाबा ममिंग असी सिद्दीक कपन्नी अमदी महाक असी सीनियर डेली बेस जर्नलिस्ट नि हाइकी अरोबदा पॉपुलर न्यूज रीडर की वीडियो येंबिरिबो खुदिंग मपु थागचरी।